Poirei Leimarol Meira Paibee Apunba Manipur gi kuntra manga Rak Suba Mapok Kumwol Thouram ngasi Khuyathong Pukri Achoba Mapal da leiba Community Hall da achamba Thouram amaga loinana pangthokre. Thouram asida Poirei Leimarol gi Laioi Khrabi Luchinbi Singh Ima Kombi RK Randoni amadi RK Sanahanbi gi photo da Lupkya gi Luchingbi Singh yauna haikat lakai tamduna ikai khomda botke. Poirei Leimarol gi Laikhidabi Luchingbi ahungi mafamda haikat lakat tamba duda Manipur gi Meira Paibee amadi Nupi gi Lup amadi CSO kya gi Luchingbi Singhna COVID-19 gi SOP ngang sarugya ke ngasi gi Thouram aduga mari leinana Poirei Leimarol gi President Longjam Mem Chobina haikibada chahi kharigi mamangda abspa gi marumda security force singna maral leijadaba miyoi kya farga hatpa manghan kiba amadi nupi gi ikai khumnaba manghan bagi thawdo kya thokraba matungda state force na mok lalhobani haijinduna maral leitaba miyoi kya phaba phuba hatpa tawduna Manipur asi mikap mirau kholna pik thanba amadi macha manau kaina bagi mitki pina leikhom thoklaba lamda mama ohelurabani adubu madu Meira Paibee singi solaba khutna Meira Paiduna thengnarakhiba ninghanadaba lantheng kya na hojikti madudagi fanayamna kokhan mangamle haike Thouram aduga mari leinana Poirei Leimarol Meira Paibee Apunba Manipur gi President Longjam Mem Chobina luchingduna lamdam sigi Meira Paibee amadi CSO gi luchingba kya su yauna Mongsangai da leiba BB Paul Mental Development Home amadi Kaibi da leiba Yaibiral Children Home da satuna chana thaknaba polam kya su mateng pangki